Manipuri University da haidokkraba amadi haidoktana leirakkiba university asigi hangliba famsing arang haidokkraba matung Maheiroi singna Chara Henbagi Khongjang sangsilamba dusu matam kharigi oina handokle amadi thabak haidokpaduda vice chancellor yaudribasi namsinduna thambagi mahutta athubada haidoknaba honabiyo haina Manipuri University Students Union gi maikei dagi thamalakli ngasi Manipuri University Students Union gi conference hall da pangthokpa pawgi mifamda wafamasi Manipuri University Students Union gi president Irom Demosana Phongdokhebani mangna makha taraduna ngarang university asida phamkiba syndicate mifam aduna university asida hangduna leriba famsing haidokpirakle adubo hangduna leriba vice chancellor gi pham yaurtabasi laibak thebani athubada hangduna leriba vice chancellor gi pham asisu kuina namsinduna thambagi mahutta athubada haidokna bahona loinana Maheiroi singna sangshin kiba khongjang aduda mateng pangkiba oza sing imalup sing Maheiroi singbu Maheiroi lup asigi maikei dagi thagatpa phongdokhe Union gi maikei dagi yamna hena hindong kai khunaba charibi khogi honorable madam governor amadi university sigisu science oibireba madam Anisha ke tamsana university gi issue sida intervene tawbiduna watuna laiba register controller na singba hapna bagi damukta madam na chauba thawdang lobi bagi damukta su madam mo university Manipuri University Student Union gi maikei dagi hanna kai khunaba uchari Manipuri University si handagi hauna matam sangdagi hauna Manipuri University tamba phangadi haidana chawthokchaba lairamba du university olaklaba matungdagi maninglomda halakiba si khogi nauna lakpigadariba ising amadi nan teaching staff singna university hu chawkhatnaba hotnaba matamda makhoi achobu thawdang lei khanbiduna dedication amaga loinana yana university sibu manglomda changsinbada matamda achobu thawdang lobiyu Amaromda Manipuri College Alumni Association 1987 ki Secretary Sanasam Joykumar haikibada Manipuri University oidringai Manipuri College haina leiringai matamda college asidagi afaba Maheiroi kya puthokpada natana lenga ki phamnaiba yauna officer kya puthokraba college amani adumainamak University asigi Maheiroi singna sangsilakpa khongjang singda Alumni Association asina mateng pangduna University asibu sakona bahonaduna lakibagi mahai oina ngasidi Manipur lengana University asida watliba staff sing hapirakpa asida University asibu hena afaba mahisang ama oibada mateng panglagani loinana Manipur gi governor yauna chief minister registrar singda Alumni Association point nipan gi memorandum pishin kibasi yengsin biraga matamga sanaba mongda thabak pangthona bahonabiyu nauna thabak khalakraba University asigi staff sing mapung faba mahisang ama oina bahonabada asoba thodang lobiyu haiki DMU College Alumni Association na matum ko ninjekba DMU University mo wen ba bigi mangla na do mangphang na ba hojare haina tagasari loina akoina demand nipan ma suhana honorable governor chief minister vice chancellor asina singba research officing bijek rabani adu demand sing manung dudegi ya maroiba demand ma ambagloina ate demand nipan sing du manung ga aro waleba demand sing adu su yengsin biraga matam jana pangtu pinaba college asibu apung phaba university ma haidokpada amasung afaba university ma oibida mateng pangbiu haina sakada koi nijeri loina sabja amasung ojasing nauna khalaba ojasing amtung nan teaching staff sing punamuk po khoina college asibu university asibu phagana hanabda achoba thodang lobigine lobira kene habji taji